ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯕꯨꯡ ꯑꯍꯨꯝ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯏꯌꯥꯝꯕ ꯄꯥꯀꯨ ꯃꯉꯥꯡ꯫ ꯃꯌꯥꯝ, ꯍꯟꯗꯛꯇꯤ ꯋꯥꯔꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯂꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯝꯂꯕ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤ ꯀꯅꯥꯕꯨ ꯄꯔꯤ ꯂꯝꯕꯤ ꯀꯛꯉꯥꯎꯅꯔꯒ ꯆꯠꯂꯤ꯫ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯔꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯄꯔꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯕ ꯃꯇꯨꯡ ꯋꯥꯔꯗꯨꯅ ꯂꯣꯛꯅꯨꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯀꯔꯤꯅꯣꯅꯦ, ꯉꯁꯤꯁꯤꯕꯨ ꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯃꯥꯡꯉꯤꯁꯤꯕꯣ? ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯃꯥꯡꯉꯒ ꯂꯩꯔꯤꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯔꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯀꯣꯏꯅ ꯂꯩꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯐꯪꯂꯤꯕ ꯍꯥꯏꯕꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯤꯕ ꯏꯁꯤꯡ ꯑꯗꯨꯒ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯤꯕ ꯏꯁꯤꯡꯁꯦ ꯅꯠꯇꯅ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯃꯥ ꯏꯉꯦꯂꯩ ꯃꯆꯥ ꯄꯔꯤꯅ ꯊꯦꯡꯂꯐꯥꯎ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯃꯆꯥ ꯄꯔꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯥ ꯄꯔꯤ ꯂꯥꯛꯄ ꯎꯗꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥ ꯄꯔꯤ ꯑꯗꯨꯕꯨ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯃꯥ ꯏꯉꯦꯂꯩꯅ ꯃꯆꯥ ꯄꯔꯤ ꯑꯗꯨꯕꯨ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯆꯥ ꯄꯔꯤ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯤꯟꯗ ꯏꯃꯥ ꯍꯥꯏꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯃꯃꯥ ꯏꯉꯦꯂꯩꯅ ꯇꯦꯡꯊꯥꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯃꯆꯥ ꯄꯔꯤꯅ ꯇꯥꯔꯝꯃꯤ꯫ ꯄꯔꯤ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯡꯂꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯖꯔ ꯖꯔ ꯂꯥꯎꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯗꯕ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯤꯠ ꯑꯗꯨꯅ ꯇꯔꯨꯛꯂꯛ ꯂꯣꯡꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯃꯩꯅ ꯕꯪ ꯕꯪ ꯍꯧꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯛꯇ ꯎꯡꯉꯒ ꯁꯨꯄꯥꯏ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯄꯔꯤ ꯂꯕꯔꯒꯨꯝꯅ ꯉꯛꯁꯪ ꯉꯥꯡꯂꯕ ꯃꯁꯥ ꯑꯗꯨꯅ ꯁꯨꯞꯄꯒ ꯄꯥꯏꯈꯤꯕ ꯑꯗꯨꯗ ꯍꯧꯔꯝꯕ ꯎꯔꯝꯕ ꯏꯁꯪ ꯁꯪꯅ ꯆꯦꯜꯂꯝꯕ ꯏꯔꯦꯟ ꯇꯨꯔꯦꯜ ꯀꯌꯥ ꯃꯩꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯥꯛꯂꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯒ ꯅꯛꯅꯕ ꯑꯇꯣꯞꯄ ꯆꯤꯡ ꯑꯗꯨꯗ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯄꯔꯤꯅ ꯑꯣꯜꯂꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯑꯗꯨꯗ ꯍꯦꯛꯇ ꯁꯨꯄꯥꯏ ꯄꯥꯏꯈꯤꯕ ꯑꯗꯨꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯕꯨꯡ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫